Jiribam district ngasi fawbada Kuki Militant singi khutchabi landafam oire Mongbung Meitei khulna hena awa maisa langle ekoi Jiribam paumina pirakpa paugi matung inna ngarang numidang pung mapan lom taba matamda district asigi manung channa leiriba Mongbung Meitei khul uchathol amadi lengang pokpida bom amasung nongmai maru masing khangtana kapsilaktuna laandarakhre masigi manungda Mongbung Meitei khuldana kwaidigi hena kanba maongda masing yamlaba bom kaya sizinaduna laandarakhre hairi Mongbung Meitei khulda leiba mitegi yum khara bom pokhaibada asok apan amadi akai atoi thokre Kuki Militant singna laandarakiba aduda khul ngakpa singnasu handuna nakal anigi marakta akanba maongda pung kaya khuthoknaki adumoinamak thogdok aduda asok apan amadi misimina yaubagi paudi leite thogdok sing asigi matangda kunja singna fongdorakibada Kuki amadi mar militant singna khuttharakiba matung Mongbung Meitei khulda combing operation chathaki Militant singna akanba maongda laandarakpadagi leifam leitaduna CRPF ki mateng launanaba changsiluba matamda yaraktabadagi Manipur Police Commando gi manakta chatlubada changjafam piraki bom topna thallaba Mongbung Meitei khul asi lengakna kari haina ubiribano lengakna Mongbung Meitei khul tungkraba matungda kari thabak pangthokpige khallibano hangki ngarang chathakiba combing operation adu hek loibaga makol anirak thoklakpadagi CRPF amuk thamlambani CRPF laina Kuki singna Jairomda bunker semki masigi maong matau asina micham praja ngak sengi haibra natraga Kuki na tawriba sing yengduna leige haibra Mongbung Meitei khulda leiriba kunja sing haininga leitana awaba mayoknari masidagi hena awaba leiraroi bom kapselakliba mafamdasu combing operation chathabiu tora tumna asok apan yaudringaida Manipur lengakna matik chana yengsinbiu Mongbung Meitei khul mangkiba tarabadi Jiribam su mangle haibasi Jiribam gi miyam amadi Manipur lengakna khangbiu Jiribam ki damak Mongbung Meitei khulna phaklangumna lepli haibasi khangbiu masida yengbiraktrabadi thawai hingnaba Mongbung khul asi thadokpa natana atai lambi leitre haina lengaki pukning chingsilakli kapna matungda Meitei khunda koming hore ngarang koming phajana tathagare matungda numidangdagi amuk hore akoi Meitei romda kapsalakpa akoi se leibham leitadana akoi gi relief camp leijariba bhamon gi mandop sida akoi punjei punba sigagi bom tasalakpa nongmai maru pasalakpa sigagi ai sasidi swai sida leiba yaroi khalaga CRP da mateng loge akoi changthal lei CRP da mateng loba changthal basida CRP kanguna moisiga su leiba yaroi ana commando da satlo ana moina commando gi leiriba mafam sida akoi bu thabire Commando isa singchina di jam phajana akoi bu welcome to biraga ima pakhakanu ingna leibiro khotpiro haraga moina welcome se phajana tawbire ado bom topna muktoiba thallaba akoi morbung se alaingakna kari haina ubiriba akoi se kari ni haina khallaga kari tawbigi haina khanbiriba hojik sutuminna leibiriba sibo akoi morbung se tumna sigraba matungda kari plan ama sinbige na khalibano asilengak tamyeng changhanningi